ꯈ꯭ꯋꯥꯏꯉꯝꯕ ꯃꯍꯥꯛꯁꯨ ꯊꯤꯒꯠꯄ ꯌꯥꯕ ꯊꯤꯒꯠꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯈ꯭ꯔꯤꯕꯁꯤ ꯑꯉꯥꯡ ꯎꯅꯕꯗ ꯅꯠꯇꯦ, ꯃꯗꯨꯒꯤ ꯃꯇꯨꯡ ꯚꯥꯅꯨꯃꯇꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅ ꯑꯉꯥꯡ ꯎꯅꯕ ꯗꯣꯛꯇꯔꯒ ꯃꯥꯟꯅꯔꯒ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯟꯕꯗꯒꯤ ꯁꯤꯕꯅꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯂꯝꯃꯤ꯫ ꯀꯨꯏꯔꯕ ꯀꯦꯁ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯗ ꯊꯤꯒꯠꯂꯨꯕ ꯊꯣꯛꯂꯕꯁꯨ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯚꯥꯅꯨꯃꯇꯤꯁꯨ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯗꯕ ꯍꯥꯏꯗꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯍꯟꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯉꯝꯕ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯁꯨ ꯇꯥꯗꯕ ꯅꯠꯇꯦ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯗ꯭ꯔꯤꯉꯩ ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯀꯨꯃꯥꯔꯒꯤ ꯏꯃꯨꯡꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯄꯥꯅ ꯃꯥꯕꯨ ꯂꯧꯈꯠꯄꯤꯔꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯒꯤ ꯃꯔꯤ ꯍꯥꯏꯁꯤꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯃꯔꯛꯁꯤꯗ ꯅꯣꯡꯁꯥꯕꯒ ꯁꯅꯔꯦꯝꯕꯤꯒꯁꯨ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯂꯤ꯫ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛꯇꯒꯤ ꯅꯣꯡꯁꯥꯕꯒꯤ ꯃꯄꯥꯒꯤ ꯄꯨꯛꯆꯦꯜ ꯑꯣꯜꯂꯛꯈꯤꯕ ꯀꯅꯥꯅꯁꯨ ꯈꯪꯂꯨꯕ ꯉꯝꯂꯔꯣꯏ꯫ ꯍꯪꯂꯒꯨꯝꯁꯤ ꯋꯥꯍꯪ ꯑꯗꯨ ꯑꯗꯨꯃꯛ ꯁꯨꯞꯆꯤꯟꯈ꯭ꯔꯁꯤ꯫ ꯊꯥ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯄꯪꯆꯠꯇ ꯆꯠꯍꯟꯗ꯭ꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯁꯣꯐꯥ ꯀꯥꯗ ꯐꯝꯗꯨꯅ ꯃꯆꯥꯒꯤ ꯃꯣꯖꯥ ꯀꯗꯥꯗ ꯂꯣꯟꯗꯨꯅ ꯂꯩ꯫ ꯅꯣꯡꯁꯨ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯇꯥꯔꯤ꯫ ꯀꯩꯐꯥꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂꯝꯗꯥꯏꯗ ꯇꯣꯝꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯔꯨꯇꯤꯟ ꯀꯥꯏꯗꯨꯅ ꯍꯣꯠꯅꯖꯔꯤ꯫ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯑꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯇꯥ ꯂꯣꯟꯅ ꯂꯣꯟꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯇꯣꯝꯕ, ꯃꯁꯤ ꯌꯥꯝ ꯊꯨꯅ ꯄꯨꯈꯣ꯫ ꯑꯩ ꯃꯁꯛꯁꯦ ꯎꯕꯗ ꯐꯥꯎꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ." "ꯀꯩꯅꯣ ꯏꯇꯩꯃ, ꯌꯥꯔꯣꯏꯌꯦ꯫ ꯍꯣꯔꯦꯟ ꯇꯥꯃꯣ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯏꯁꯧ ꯂꯥꯡꯂꯔꯅꯤ꯫ ꯂꯣꯏ ꯊꯛꯇ꯭ꯔꯁꯨ ꯈꯤꯇꯪ ꯊꯛꯎ, ꯅꯇꯣꯟ ꯃꯦꯜꯂꯒ." "ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯇꯣꯝꯕ ꯅꯪꯁꯦ꯫ ꯑꯩꯁꯤꯕꯨ ꯅꯣꯏꯅ ꯀꯔꯤꯅꯣ? ꯅꯣꯡꯉꯥꯜꯂꯦ ꯁꯪꯒꯣꯝ, ꯅꯨꯡꯊꯤꯟ ꯑꯣꯏꯔꯦ ꯁꯪꯒꯣꯝ, ꯇꯨꯝꯃꯝꯗꯥꯏ ꯁꯪꯒꯣꯝ꯫ ꯑꯩꯅꯅꯦ ꯁꯥꯎꯅꯤꯡꯉꯛꯄ ꯅꯨꯃꯤꯠꯇꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯁꯪꯒꯣꯝ ꯊꯥꯕ ꯂꯥꯛꯄ ꯃꯤꯗꯣ ꯆꯩ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ." ꯇꯣꯝꯕ ꯅꯣꯛꯂꯒ, "ꯆꯩꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯏꯆꯥꯗ ꯆꯥꯕꯒꯤ ꯋꯥꯅꯤꯅꯦ." ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯣꯝꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯣꯡꯁꯥꯕꯒ ꯁꯅꯔꯦꯝꯕꯤꯒꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ, "ꯂꯥꯛꯀꯗꯕ ꯑꯣꯏꯔꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯆꯥꯛꯁꯨ ꯁꯤꯗ ꯆꯥꯅꯤꯗꯅ." "ꯍꯣ, ꯀꯣꯏꯕ ꯄꯨꯕꯤꯗꯧꯔꯤꯅꯦꯅ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯀꯣꯏꯐꯝ ꯈꯪꯗ꯭ꯔꯦ ꯅꯪ ꯑꯣꯏꯅ ꯎꯅꯔꯨꯔꯁꯦꯌꯦ꯫ ꯑꯩꯁꯨ ꯆꯠꯅꯤꯡ ꯂꯩꯔꯝꯕꯒ ꯐꯔꯦꯅ ꯑꯗꯨꯝ ꯂꯥꯛꯑꯕ." "ꯑꯣ, ꯅꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯗ ꯗꯦꯠ ꯂꯥꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ." "ꯑꯗꯨ ꯍꯥꯏꯇꯥꯔꯦ꯫ ꯆꯥꯅꯕꯗꯤ ꯀꯔꯤ ꯀꯔꯤ ꯑꯣꯔꯗꯔ ꯇꯧꯅꯤ?" ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯅꯣꯡꯁꯥꯕꯁꯨ ꯁꯅꯔꯦꯝꯕꯤꯁꯨ ꯅꯣꯛꯊꯣꯔꯛꯏ꯫ "ꯗꯦꯠ ꯂꯥꯛꯑꯒ ꯀꯔꯤꯝ ꯆꯥꯔꯣꯏ ꯍꯥꯏꯔꯤꯔꯣ ꯅꯣꯏꯕꯣ? ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯦꯅ ꯑꯣꯟꯊꯣꯛꯅ ꯂꯤꯛꯈ꯭ꯔꯦ." "ꯃꯁꯥꯏ ꯈꯔ ꯂꯤꯛꯄꯅꯦ." "ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤ ꯂꯤꯛꯄꯤ ꯇꯥꯟꯅꯔ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯁꯨꯝ ꯆꯠꯂꯒꯦ꯫ ꯆꯥꯅꯤꯡꯕꯗꯨꯗꯤ ꯍꯥꯏꯌꯨꯗꯅ." "ꯌꯥꯔꯦꯗ, ꯀꯔꯤꯝ ꯆꯥꯗ꯭ꯔꯁꯨ." "ꯍꯩꯃꯥ, ꯐꯥꯒꯤ ꯇꯧꯅꯤꯅꯦꯍꯦ, ꯑꯃꯨꯛ ꯏꯀꯥꯏꯁꯤꯟꯅꯗꯅ ꯇꯧꯔꯅꯨꯅꯦ." "ꯍꯣ, ꯅꯪꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯄꯤꯖꯔꯣ꯫ ꯌꯥꯔꯦꯀꯣ ꯅꯁꯥꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯑꯣꯔꯗꯔ ꯇꯧꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯅꯣꯡꯁꯥꯕꯗ, "ꯗꯥ ꯅꯣꯡꯁꯥꯕ, ꯅꯪꯁꯨ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦꯗ꯫ ꯀꯣꯛ ꯆꯦꯟꯁꯤꯜꯂꯣ, ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ꯫ ꯑꯩꯁꯨ ꯂꯨꯍꯣꯡꯕꯒꯗꯨ ꯌꯥꯎꯅꯤꯡꯉꯦ." "ꯅꯪꯅ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯛꯏꯕ? ꯀꯩꯅꯣ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯁ꯭ꯇꯦꯞ ꯑꯃ ꯀꯥꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯪ ꯑꯃꯅꯗꯤ ꯀꯩꯁꯨ ꯍꯧꯗꯣꯛꯑꯔꯣꯏ, ꯑꯗꯨꯅ ꯅꯨꯄꯥꯗ ꯏꯟꯁꯤꯟꯕ ꯇꯥꯕ ꯑꯩꯁꯨ." "ꯉꯥꯏꯈꯣꯗ ꯑꯝꯇ, ꯇꯥꯛꯁꯤꯜꯂꯨꯈꯤꯅꯣ." "ꯇꯣ, ꯑꯩꯅ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯤꯗꯣ ꯑꯁꯤ ꯍꯥꯏꯔꯛꯀꯅꯤ ꯈꯪꯕ ꯑꯩꯗꯣ, ꯑꯗꯨꯅꯅꯤ." ꯅꯣꯡꯁꯥꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯁꯅꯔꯦꯝꯕꯤꯗ ꯌꯦꯡꯉꯛꯏ꯫ ꯅꯣꯡꯁꯥꯕ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯨꯔꯗꯤ ꯃꯥꯏꯗꯤ ꯑꯗꯨ ꯇꯧꯋꯦꯒ ꯑꯗꯥ ꯇꯧꯋꯦꯒ, ꯑꯉꯥꯡ ꯃꯊꯤ ꯐꯥꯏꯊꯔꯦꯒ, ꯅꯞ ꯆꯣꯔꯦꯒ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯟꯗꯅ ꯀꯔꯤꯝ ꯍꯥꯏꯖꯗ꯭ꯔꯕꯅꯤ꯫ ꯑꯩꯁꯦ ꯉꯝꯕꯩꯗꯤ ꯃꯥꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯐꯖꯅ ꯉꯝꯃꯕꯅꯤ꯫ ꯁꯤꯗꯁꯨ ꯌꯦꯡꯉꯨ, ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯁꯤꯅꯤ." "ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯒꯦ ꯂꯥꯛꯑꯣ." "ꯅꯨꯡꯁꯤꯕꯩ ꯑꯣꯏꯔꯝꯅꯤ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯋꯥ ꯍꯥꯏꯗ꯭ꯔꯤꯗꯣ." "ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯒꯗ꯭ꯔꯣ? ꯆꯤꯟꯅ ꯈꯛ ꯍꯥꯏꯕ ꯅꯨꯡꯁꯤꯕꯗꯣ ꯄꯥꯝꯃꯗꯤ ꯍꯣꯔꯦꯟ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯊꯥꯕꯤꯔꯛꯑꯒꯦ꯫ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯏꯅ ꯇꯥꯔꯣ." ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ
Awai akum sum makata na taunara ani khanduna animak themjinduna hairi. Yari heno animak phagi ga sitau ba yadraba dauna khanara isiba. Nungsirakdaba asumaina taulai haiba mabukse adum phatta phatta ba ngakta khalaga ai si yam phatta be dum tahanba mana. Nungsabana ai wangang jararoi. Yare aina luhongbagi wa pusilubadagi khanare kaido aigi phajafam leite aduna khanarano. Asumna anidu saudana ba themjinbi ngaihak leiraga achapot order tawkhibadu supurakduna makhoi punna chaminari. Ngaihak wari watai taunaramlaga nongsaba hoisu hankre. Yanggoi sanasu imungi thabaktu tapna loisinabu honarami adubu tombana. Itaima tamola ingona ngangnani ai sum tawgi. Yanggoi sanana sum phamjindana leibada hakchang se nungaite aduna sigamba thabak sidi tawba yaina. Tawinoi daima ai sum tawjageba. Tombana hek yadadana Yanggoi sana makhoigi kada ka khalakle. Iba loisindriba diary edu lauraga chena singdo hangdoktuni yengi. Ahangba chemai ama hangdoklaga table dagi kolom do lauraga wahai khara ina pohonari. Punchi chuppagi ido Nanggi nungsi Chagoinungda lehenbiyo ba. Nungsa bohoila ame haisi kaifana hairakpani. Yanggoi sana diary du phatkum zilaga mamai du leithokduna yengai. Aduga phamambadagi haugatuna laklaga kaifana setluba mafi marol du lauraga upuda hapchille. Laambani aina luhongnaba tawrasidana hairubadagi khanarake tawraktana. Mabani di huiga haudonga ola boire. Nangasigi kari di charaba. Loina chare ado hayeng khaidi doctor sangom du laurano ai thakningde. Hainadragana chocolate makuptura kainam hapaga thakpa yadro. As adu hapkera hapoigera ai haina deba. Haima nasa phanabani ne nangbo. Ai isa sugyam pharishidi sidai hena phaningdre. Hoise khoi sana na thakningdradi kok tok tho loi. Law tombana chak loi re hayobani chathokna batawrasi guli chaba muk thengkini. Aingon chida angang macha dawna tawba mi yauri charoi chaka. Pregnant oiba nupigi mood swing hainaribani. Aduga yanggoi sanana amukasu khare henbagumna su tawri. Kaifasu saudabi momo noklaga hairi. Adude horen ai mathakta bukhatpirage ko. Bukhatpirakanu kaiso ai chajaningde. Kaifa awai akhum tawnarudre adumak thokre. Yanggoi sana sauri ni haiduna phamungda kakhatlaga hippaga lei. Kaifa magi chagadaba khara chaba loiraga yanggoi sanagi plate amada ningthina hapiduna mathakta pukhalai. Yanggoi sana kaifana pukhalaklibudu ubadi ui. Adubu tumsinna duna lei kaifana. Sana shi tabro hagulusi sakshi chathoknaba tawrasise. Yanggoi sana tasinade kaifaso hanjin hairambadu tokthoaga washroom da changki. Yanggoi sana kaifana washroom da changki baga phamungdagi kumaaga kaifana purakpa chakdu chathokle. Aduga makhuttu glass tu da hamjilaga thuna phamungda amuka khatkre. Kaifana yengakbra hainaso washroom room da amuk su yenglibani. Kaifa su khangi yanggoi sana adumna tawgani haiba. Aduna lona yengdaba saduna yenglaga mathanta nogli. Yanggoi sana na phamungda kakhibaga kaifa mamai mamit taithoklaga thoklai. Aduga ngaksinna duna hairi. Sidagi chak pukhamdudi karaide chakraba. Karambu chia jobano chak pukham ama chathoise. Yanggoi sana phaijuk manungda nokpa khangduna lei. Mathangi numitni tumba haugalakpadagi hauraga yanggoi sana masado inung nungairamde. Kaifa hospital da chatlamdaigi loishin na hangai. Kari tawre nasa nungaitraba. Kari shu tawdeda asingbrane tawdega phari adudi renjana leiramo. Leiramdradi aibo hauji karaida chatoino puk ikang kangkai. Kaifa noklaga yengamaga thoki. Tasengbadi yanggoi sana mabuk yekpa hauraklabani. Adubu ngasisi kaifagi aruba operation ama leibana ahenba matha hapningdrabagini. Phanakuina China du khanglaga makhada wana kumai. China du khangba wabagi
khonjel adusu ipha phazilli adubu tanja chana tombana changakpada uraduna Itaima, kari tawrabage? Hospital da satchira. yani ai ngaktang pothage nang ising glass amta piro Hoi Itaima, ai purake. tombana thone ising glass tama puraktuna yanggoi sanada pithai yanggoi sana ising du thakna water break tawrakpaduda pakhana hairi tomba thuro kaka chukin da gari mamai leithokna bahairuso hospital da chattaba yararoi aduga ne akhoi ka da bag amuba male hobodo adomukta putharo Hoi Itaima. asi haiduna tombado thuna mapanda thoki aduga Suginda gari mamai leithokna bahairamaga imungda amuk changa aga yanggoi sanana haiba bag tu lautho uraga yanggoi sanaga tapna thoklakle aduga thuna hospital damna lagle emergency da pukhalakle haiba kaifa su pau tari adubu mahak operation theater da laibanina thoklakpadi yaroi dauri somdana yanggoi sana ona thoina awa chaina khangduna le sanarin bistu pau hek phangbaga laktuna yanggoi sana ki awat apa hangbire doctor amana sanarin bida Akhoina suhana haijabadani. Mahakna pregnant oibase, risk yamna wangi haibase. Adubu isor khoiramsi. ekhoi gidi doctor angangsu mamasu karishu tohan bigano wari watai nge hak tawna ramaga doctor tu so amuk changkhri kaifa so operation du hek loibaga yanggoi sanagi manakta lakle sanarem bina doctor na hairamba wadu kaifa da haiduna khanghalli Kaifana. Nongmata mana ingonda. Risk oi hai haina di haidi. sanarem bisu kari haidoina khangda tuminale asumna mayamdo mapanda matha sana le pongkhai mukki matung pokta ngairiba angang ama kappagi makhol mapanda leiriba makhoi pomna makna tarami nurse ama thoglaktuna ningthana ningthina yomlaba angang ama puthoklaktuna hairi Angang nupi macha ama phangjari. Kaifana lauduna pamlaga nungsini yengi. Aduga. Sister, mama gi phibambu. doctor condition chi kitang luri wahai du hek haibaga manungda mayam wangang nabadu tabada kaifa apikpa macha du su pamlaga manungda changlakle yanggoi sana phamungi bed tu de hitlaga chaina khanglaga minok amanok lai kaifa na manak yaurakpaga yanggoi sana wana ibani ki thawai se luna tobiyuko wahai sikhak hairamaga yanggoi sana mamittu tapna ushinkhi Sana, mitpang. Nang ingon da hairamdana chatpa yaroi. Apikpa thawai macha se. Nang amuk thobu yingamdana. Nang chatpa yaroi. Karigino, nang na ingon da walo na misibo. Ibani ki marakta. Wahaba talo na gumsi haidu na wasang na kibanata. Nang na karigi wasang gaklam de sana. tabi gadaba mahakna tabi khidre khumbira khidre pokhumso adumak tumin leikre machanupi gi pau hek phangbaga khoingamba hospital da lakpani adubu oiramliba mataududa pendana kapanattana upai leitre asomna yanggoi sanagi asiba masado yumda putharaktuna mathau mangam pangthokre kaifa athengba ahingduda pokpada ngairiba machabu pamduna yenglaga kaptuna lei Ichakidabak ay hingkini. Ichakidabak ay kamlaroy. Chahi marigi matungni yum adu apikpa angangi khongchi makhotana nilami ka khuding sin bathungna koichen cheli matungdana mapa oibaduna koitan tanari khutna madana sangom glass ama makhut amadana samjen ama pairi lingjumda purit ama yarli machin adudana rubber band ama chek angang adu sanokduna koichen hek cheli kaina thangda mapana phaduna bamkhatuna purakle aduga sofa ka da leiriba table mathaktuda lephalaga
Yaisihenbe, nang tanabada papadi warida. Nang dadauga mamakada joy tobo chaloidra. Chatkani. Adudi samga pulage. Sangam se thakto oko. No, ay madu pamde. Pisak piklibi mahakna ngang thorakliba wangangduda nokthora I kaifa. Asumna mapa machado Luchinda loiraga hospital tamna lakli. Yaisihenbidu mapagi matung koin inay. Oida chatle oida, yeta chatli yeta. Kaifa machanupi bu pamkhatlaga mapanda thoklakli. Asaba murti aduda makhut thinduna Yaisihenbi mapada hairi. Papa, dadauga mamagada joy tawrisi lao. Hoy, lao. Asumna mapa machado yangoy sana amadi madaw manglemki murti aduda laikatlaga khoirami. Machagi mataw uraga kaifa tarakliba mapidu thaithoklaga murti aduda yengduna hairi. Sana, ngasiso ipai jadi Nanggi Chagoinungda adumak layni. Laysu laykikani mapoksti magi oina. Nang layram lenta nungayna layram ko sana. Wahay karase haiduna machabu pamkhatlaga hospital tamna khong thangki. Yaisihenbidu mapana pamna mamagi murti aduda nokphet tawraga yenga